taruh yang ada. Kudia kita. Ini kau dia lagi. Pamina kalau dia lagi. Lah kan mu kain jauh dah, wangan kan mu. Jadi yang saya kayaknya tu itu. Ini perfume ni tu, kamu nak buat ini. Nah. Sini ada ni. Ini kan lagi dolar sih kan, saya nunggu kita ni. Hah? Mama sih nak tahu dong. Chat tu kita ni. Oh ini mah. Itu lain apa? Super chat tu ni. Dulu sudah tu. Ini mari lagi komen tu. Aku tadi kan mau. DJ bro lah, welcome DJ bro. Like dan aja bro, itu kayak Victor lah, ada kari tahu lagi amuk. Kari tahu lagi amuk aja jadi kayaknya. Kari tahu lagi aja kayaknya gian nada deh. हाँ जी ब्रो KMC है ये करे क्या तो नहीं सोईबूम लोन का नहीं सोईबूम इनो में विजय ब्रो दी करी जांग नो तो विक्टर लाइक दान थैंक यू विक्टर दी करी जांग तो के विक्टर नहीं ऐसा की वीडियो जिंगू बनी करे चिकन थोंग हुई का तो के इताऊ लाई इताऊ वेलकम कॉल लाइक दान थैंक यू आई की करे 8 लाख पर इताऊ करे LB je open tu betul 8 lakh ber 11 lakh pula. Aje bro mana re ya? Mana re ni. Koi bom dio le. Kita lagi 8 lakh pula jeng tang 8 lakh pula jeng tu. Ai kira confuse hoy re. Ngaran channel kak pe degi kira. Lagi tau, thank you. Lagi ya. गोपाल ब्रदर तो दिखा जाता है संदा लाख ओ क्या हम कोई लगे ओ हजी का था रही नहीं संदा सिस्टर हजी का था रही नहीं तो की जोशिया बर्मोचोरियम तो करी की का इनो खंडे करी की का इनो करी में रिजल्ट लेते हैं itu nak kathalin kari ka ino kan gagi mimi la Islam welcome hi arte welcome mimi Victor na DJ I love you too bro ay the video ko na sada fajabi la ai mimi na lai sona mayam ba hi to re ta tan chare adudi
tân tân chana re du di tan chana re du di o BJ ai na ko re tau na Mimi hello ai khorom jari BJ bro na ko Mimi na krai ba BJ hello ai Mimi kai chalo ge kui re u da ba nangi video da na la ko ni ko tu jeng dire gi channel kap ko dige gyan men jan mang ru da noi sai na sau đi rồi ấy sai na sau đi rồi cái Vijaya family lại Vijaya hi welcome welcome yang punya thar 30 minute thang ke ko rồi cái Vijay na kare Mimi nungai ri boy tu cái Mimi na kare mangu re ya kai da mangu no nungai di e Vijay Vijay kari jang ja ke cái Mimi kare thabak tar da kare room da le ro cái Josiana kare ba nang na kari tawru bagino kam ido ai karim tau de ne moina community guideline ai na la mail thare cái ai na cái appeal tau ra ka ngarang nung dang appeal tau ra ngasi ai ka channel complain ahing da cái Angelina Darje nungai ri boy nungai ti Vijaya na kare ba Vijay KMC da tau na la Vijaya na cha dri ar je kari jang no da Vijay pro na kare ba Mimi uda ba kui de ngasi ka thengna bani na da gi Mimi na kare ba hajikta room yo ra i Victor na kare che Vijaya du cái khuman lai nai tau Anjali ai re da gi Vijay na che Vijaya soibom iron ba Samananda thona jom ro but se tanana kai doi mali ai adu di khang dire ra kare Manipur gi di gi Josiana kare ai Manipur da gi ni welcome thank you like to biro mo gi Mimi na kare ba BJ ha aikta thingna khi bani ai Angelina Victor ai re Angelina Davino chak chara boy Victor na Anjali ai cái BJ na kare ba aduni Mimi ai cái Vijaya na kare ba BJ hau bani ai cái BJ na kare ba che Anjali second B la ai kumalai na Anjali chari ai Vijaya na kare ba RJ KMC kare soibom mirom ba cái Angelina kare ba darje wakhan da karim hau wakhan da kari phau bi ge karim phau de ga cái Josiana kare ba toura bani ai cái Victor na kare kari hai ge Anjali ai cái ling je lai ai ne nga bayu bas ngarang channel ka ngasi LB tha ye Vijay Lakchare ai cái Mimi na kare Anjali ai Davinot KMC cái Angelina ka Victor nungai ribu ai cái Vijaya na kare Anjali KMC cái Angelina Mimi hello ai khumalai na Anjali yonchak iron ba yonchak ti phang dare dai dare Darje ngrang dang di mood off doi kajikna kamaina kajikna lai di sini na kamaina adu gi LB da lai chu dura ngarang ga ngasi ga kamai mana wa jong daga gi nungai te Anjali ai daga Anjali na ka BJ khungum tauri ne abuna ka dai ahem mai ne cha Josiana kare ba noi sai di kai leino masu wala ma ta thoge daga gi Angelina kare ma darje na sidi sakka faja tho ni he ai na handi thi rai se ngasi faja na handi thi ra rasi anauba ama hapa donut faja ai acha daga Aguna kare ba ho che Anjali ai na sao kare Victor na amje nang Guwahati da lei bro ai Guwahati da lei Victor
ꯑꯗꯨꯅ ꯑꯗꯨꯒ ꯖꯣꯁꯤꯌꯥꯅ ꯀꯔꯤꯕ ꯅꯣꯏ ꯁꯥꯏ ꯁꯥꯏꯗꯕ ꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯥꯏ ꯎꯗꯕ ꯅꯨꯡꯉꯥꯏꯇꯦ ꯑꯠꯆꯥ ꯀꯣꯟꯅ ꯌꯦꯡꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯗ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤꯕ ꯑꯒꯨ ꯏꯒꯧ ꯀꯔꯤ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯅꯥꯕꯤ ꯂꯥꯛꯑꯦ ꯁꯅꯥꯕꯤ ꯋꯦꯜꯀꯝ ꯅꯣꯡ ꯍꯩꯊꯔꯤ ꯌꯥꯏ ꯑꯠꯆꯥ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯗꯦꯅꯦ ꯑꯩ ꯐꯦꯟ ꯊꯥꯔꯤꯗꯨ ꯑꯗꯣ ꯑꯗꯨꯒ ꯗꯤꯌꯥ ꯁꯤꯁꯇꯔ ꯂꯥꯛꯑꯦ ꯑꯦꯂꯚꯦꯟ ꯂꯥꯏꯛ ꯗꯥꯟ ꯑꯥꯔꯖꯦ ꯋꯦꯜꯀꯝ ꯗꯤꯆꯦ ꯗꯤꯌꯥ ꯑꯗꯨꯒ ꯑꯒꯨꯅ ꯀꯔꯤꯕ ꯑꯩꯒ ꯀꯧꯗꯕꯅꯤꯕ ꯈꯨꯃꯟ ꯂꯥꯏꯅ ꯗꯦꯁ ꯇꯧ ꯂꯩꯒꯦ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯁꯅꯥꯕꯤꯅ ꯀꯔꯤꯕ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯇꯥꯗꯦ ꯁꯤꯒꯗꯤ ꯑꯗꯨꯒ ꯗꯤꯌꯥ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯁꯅꯥꯕꯤ ꯑꯗꯨ ꯈꯨꯃꯟ ꯂꯥꯏ ꯗꯤꯌꯥ ꯑꯗꯨꯒ ꯗꯤꯌꯥꯅ ꯕꯤꯅꯣꯗ ꯑꯗꯨꯒ ꯔꯣꯖꯤ ꯂꯥꯛꯑꯦ ꯔꯣꯖꯤ ꯍꯥꯏ ꯌꯥꯖꯦ ꯍꯥꯏ ꯔꯣꯖꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ गुवाहाटी कायदनो गुवाहाटी करें कहीं गणेश दुरीदा दिया सिस्टरना करे अगु आइदो सनाबिना कायदनो तामो लेदो आइ अइरो आई गुवाहाटी दनी अगुना निने दिया हाय मिमिना आचे ब्रो लेरमु फ्रेश ओरुखिगे ngahak ओके ओके निमि चलो चलो दिया ना करे रोजी आई ने रोजी ना करे एट लाइक दन आरजे आई थैंक यू दुदे अंजलि करे दार जे गुवाहाटी ला अदी फंगनसी हरक कदरो आई ओ फंगनसी केनो लाओ न लुलो लाओ फंगनसी अकोइगा मुबांग मा तौनबा कमन लाइन रोजी हाय दुगी सनाबिना चे दिया दियाना के आरजे केएमसी कनोनी अखोगी सोइबु मिरोले नो अगुना इंडिया इंडिया चिंददी इंडिया हाटलो ओइदरानी हाटलो आय सनाबिना करे ब्लू प्यू आय अच्छा ब्लू एंड मनी डेटा सनामी ब्लू पी करा बने देखो रोजी ने करे हाँ ताई दा खुमन रोजी करी जांग चाके चक्चरबो देखो अंजलि करी जांग नो अंजलि की दी अगु नचे नुंसीब्रा एंथोकपनी है दुगगी अगुना करे चे अंजलि से ऐगा कौदेबा डिक्टो न करे ओ मिस रोजी है दुगी अंजलि न करे चे दिया केएमसी दुगी दिया सिस्टर न करे अंजलि केएमसी करे दिया सिस करी जांग नो दुगी रोजी ने करे हाँ चे दिया बिजयना दिया केएमसी दुगी अगुना ऐदी चे ना कोरपंगाइबा अच्छा साउरे अंजलि के अगु नंगना उब्रा एंथोकपनी हे तो गई दिया ना करी वंगा अंजलि है तो रोजीना आओ करी हाइके विक्टोर है तो विजय ना ऑन रोजीना करे इनाओ विजय तो अंजलि चे दिया अखोई दी ये रूम है तो दिया सिस ना करे विजया nga विजया दिया है दिया ना करे विजय केएमसी है तो अंजलि ना करे खोई दार जे मथंग थादा लाकनी पाओ हाइथा हाइरके ओ हाइरमु लादि हाइरो दुगगी रोजित ला माने हाय मया माय दुगगी नो करे हाय मया माय दिया ना करे ओ अंजलि आय विजय ना करे कोर कनो कौना दे हाय दाय ना कब करे रोजी ना करे चवाई थोंगी यार जी ओ चवाई से चादरी ने क्वाई चाय नो खंग दे चा ताई नो मणिपुर दा ना विजय ना करे ऐदी थोंगे दिया दुगगी इबाई ला इबाई वाओ वार जे इबाई वेलकम दिया ना करे रोजी केएमसी खुमन ला इताव ना करे ला 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 जोंगे सारे दुगगी अंजलि ना करे विजय आईगा कौनद्रो आई दुगगी रोजी हाय दुगगी only 15 minute वाले को 15 minute मतुंग दा लोइसलानी एलपी से याम कुइथार वांगांग मसु तले ngang lai से वाय अब पेटेन ngang दे वाय दुगई रोजी ना करे विजय का अनादनो है दुगई दियासिस ना करे nga थोंबार से दुगा गुना मैसेज का करे दुगई रोजित ना करे nga चे दिया है दुगई विजय ना करे चे अंजलि दी कौनई है दुगे अगुना दार रोजित दुगे अंजलि ना करे दार जे अखोई रूम थोंगे तौरी लोरे लावो को है ओ जेरुम दी हाइना दे चानिंग दे जेरुम थुक लावे जा कुमलाई ना ता जुगोई सारे बिको ना करे बाजे दुदी ए नोंग मा लाक्चर के को है
बिको काय लेगे गुवाहाटी लेरो दुगगी इबाइना लाइक दान थैंक यू सनाबिना अस बिजेना नंगोंदा अंजलिना बिजे दुनिबा आईदी फबनिदाय दियासेसा विनोद केएमसी दुगई रोजित नगर चे बिजया चेतीपुरा लाए 14 लाइक थैंक यू चेतीपुरा दुगई इबाइना लाई नुंगाई बॉय दुगई अंजलि शर्मा ना कहे ओ अगु है दुगई रोजित ना अगु है दुगई बिजया ना करे रोजित केएमसी दुगई बिजे ना करे चे अंजलि फई फई हम रोजित ना बिजे ही ना करी हायरगे इनाव बिजे दुगई अगु ना करे टिंग 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 चाउरो नुमित ना वानिंगाई wahuro thabina karingai kangingai ro kora o kutta khulai paithok lo highway matam natre hujik india chin dadi india hatlo oidrani hatlo ai अंजलि ना कहीं रोजित ना केएमसी दुगगी विजय ना इबाई ना हाय आए दुगगी त्रिपुरा चेना इबाई नुआई रिबो आए सनाबी ना करे बच्चे रोजी है दुगगी गुना दा रोजित सी इसे खंगरो आए दुगगी रोजित ना गा विजय दुगगी अंजलि ना अगु चाक थोंगे ए आए दुगगी विजय ना करे इबु कौ नदे हाई बनत्रा तब करे विजय ना करे मामा त्रिपुरा कुरुमजरी आए दुगगी रोजी ना करे हाउ सनाबी दियाना करे चे त्रिपुरा केएमसी दुगई त्रिपुरा जन अंजलि चाक चार बो है रोजिना होय अबु है दुगई सनाबिना करे जॉइन लेना ब्रो है अगुना ओ है नो करे चे त्रिपुरा ना करे गा दिया है दुगई रोजिना करे ए कायदा कौना दे हाई खिबा इनाव बिजे कुमल लाइन दुगई सारे ता गा चे अंजलि आए दुगगी दिया ना करे चे मानरे आए दुगई त्रिपुरा चना मसु अगु केएमसी बीजे ना करे ngasai hai dudi ngai re रोजी ना करे ओ चे रोजी आए दुगगी रोजी ना करे दा कुमन इसई ता ब्रो आए दुगगी बिको ना करे गुवाहाटी द ले ओ गुवाहाटी काय दनो अच्छे त्रिपुरा ना करे बिजा बीजे नुबा केएमसी आए रोजी ना करे हाई देखो इनाव बिजे आए ये सनाबिना इबाई सब तो विरमो आए तो दियाना करे बीजे से कना बीजे चेना को बगा ता दे आए इबाई आए नो करे ताऊ ना हाउ ताये इनाव रोजित आए तो इबाई ना नुंगाई इतई मा आए बीजे ना करे इता रोजी केएमसी है तो इचे त्रिपुरा ना कुमन लाई चक चार बो आए इताऊ तो चक चार आई बनी चे दुगई रोजी ना करे बच्चे विजया चवाई थोंगी है दुगगी बाई ना विजया दुगगी विजय ना करे बच्चे दिया ऐ छावबैनी सोरी चे दिया केएमसी है दुगगी पिक्टो ना करे विजय काय मांग खड़गे ब्रो आए नुंगाई बो आई आरजे आई बाई ना नुंगाई बाई विजय ना करे रोजी फजबी दुगई विजय ना विक्टोर ऐ लेये ब्रो आए सिंह थकचल चो आए सनाबिना कनादनो आई बिजुया ना करे इबाई केएमसी दुगई इबाई लाई केएमसी सनाबिना कौरी कना कनी खौरी कंगनी आए ओ उन दाई माने न दुगई दियाना करे करीगी साउरी नो बिचे चे nga ai दुगई रोजिना करी हाईगे इनाव बिजे फजबी कोगनु काये मी मांगदाय दुगई सनाबिना नो करे बीजेना चेतीपुरा लेसाबी सोयबुम इरोनबा इमा चेतीपुरा लेसाबी है करे कुमन लाइन करे इबाई इरोनबा दुगई रोजी ना करे दा कुमन केएमसी दुगई बीजेना करे रोजी नुसिबी फजबी केएमसी बिटोना वशिष्ठ दा आरजी ओ वशिष्ठ खांगे दुगई जेके ब्रदर लाई गोपाल ब्रदर लाई 17 लाइक दान थैंक यू गोपाल ब्रदर ना एलबी था वाई बुदु ngasi एलबी जंगा तंग था जाय ना तो खुमन लाई ना रोजी इरोन बाय दुगगी खुमन लाई ना गोपाल लाई दुगगी दियाना करे गोपाल केएमसी जेके खुमन ना करे गोपाल ब्रदर ना खुमन ब्रो खुरमजरी बिजन इबाई सब खरा तो बिवो आए जेके गोपाल ब्रदर ना चे दिया खुरमजरी दुगगी बिटो ना मिस रोजी सथी भी विजयना करे जेके केएमसी विजयना करे चे दिया रोजी हाइबा फजबना खदनाबा हौरीबा
ꯑꯩ ꯀꯔꯥꯏ ꯀꯣꯃꯦꯟ ꯄꯥꯕꯗ ꯀꯅꯥ ꯁꯣꯏꯒꯣ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯏ ꯇꯛ ꯀꯟꯅ ꯁ꯭ꯄꯤꯗ ꯄꯥꯕꯗ ꯈꯔ ꯃꯃꯤꯡꯒ ꯍꯥꯏꯕ ꯁꯣꯏꯈꯔꯦ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯦ ꯕꯤꯖꯣꯌꯥ ꯑꯗꯨꯒ ꯏꯕꯥꯏꯅ ꯏꯔꯣꯟꯕ ꯕꯤꯖꯣꯌꯥ ꯑꯗꯨꯒ ꯗꯤꯌꯥꯁꯤꯁꯅ ꯀꯣꯃꯦꯟ ꯈꯛꯇ ꯁꯅꯥꯕꯤꯅ ꯂꯦꯟ ꯇꯥꯔꯦ ꯇꯥꯇꯥ ꯃꯌꯥꯝ ꯍꯥꯏ ꯑꯣꯆꯥ ꯂꯦꯟ ꯇꯥꯔꯦ ꯑꯗꯨꯒ ꯖꯤꯀꯦ ꯕ꯭ꯔꯗꯔꯅ ꯀꯔꯦ ꯕꯤꯖꯣꯌꯥ ꯁꯤꯁꯇꯔ ꯄꯣꯛ ꯑꯣꯏꯅ ꯍꯥꯏꯕ ꯍꯜꯂꯤꯀꯣ ꯀꯔꯤ आरजे ब्रो अना कमेंट काय मांगरे बिजनेस स्पोक अोइना चारे है अच्छा हाउरमगनीने अना पामजबदो विजय ब्रो ना करे आरजे ब्रो अना व्हाट्सएप्ता अना थाव हाइबा हल्लिको आया नोय अनी अमतनी कइनो नोय अनी हाइरकपनी नंगसु हाइरकपनी विजय ना करे ओ जिके है गोपाल ब्रदर ना करे विजय सिस केएमसी रुदि ना करे हाउ विक्टो अदुमाई कौदना नो करे विक्टो ना करे नोंगमा मुकबांग तौसी को आरजे होय तौसी विजय ना करे चादरी जिके है जिके ब्रदर ना करे रोजी उई है इबाई ना होय विजय रोजी ना करे खतनाबा हौदेको इनाव विजय है मिनिट 21 सूर्य मैम 9 मिनिट मपन वाले लोसलगे दियासिस नगर इबाई लेबरो एंगोंदा साफ तौबिरमो मैम वाहला कानादेको अखोदी मोनो होइरबनी नों फातो सब था मत मांगन कानादे मैम रोजिनता गोपाल है इबाई लाई है नों गोपाल ब्रदर नगर इबाई माइक तक कौरे विजय रोजी फजबी अना पाम्बदो हाइरओ है इबाई थैंक यू वही रिटर्न तौरके है रोजी ना करे कईनो इनाव विजय हाइदोइसे है कमेंट लेतरेको दे मखादा मोरे इबाई केएमसी रोजी यारे खंद्रदी बाई है बिक्टो ना करे मिस रोजी कब कनो है विजया है दिया सिसना गोपाल केएमसी जिके मदर ना करे जोजी केएमसी रोजी चवाई जाए बनी चवाई गोपाल ब्रदर चवाई चाहे इरोनबा गोपाल बाई कई दोरी के चाकर थोंगबो बगैगी फने ni kuman lai tao na no kan dugai na dugai mons ar na nong mak makha nong mangkha iron baga karon akhaba angau baga mukbang to biro uai o nong mangkha ira nong mangkha iron baga karon akhaba angau baga mukbang to biro uai oi soidena to nokke duga inau bize you ai labi waira दुगी गोपाल ब्रदर ना करे जी पोक ओइना चारे दुगी गोपाल ब्रदर दुगा ओ क्या लोगे ने किलो दा क्या लोगे दुगा सिगदी चामरी हाय बने को हंग खंगदे ngरang ना हांदी सिगद तांग हाय बने को खंगदे आई हंतारी नोंग चलंगा लोगो तमदा दुगी कपते विक्टोरिया दुगी खुमलाई ना करे चाक चारी अदुना डांस तौले तो हजों ओइना मा तौई ताव चाबागा दुंदा सोंदा हजों ओइना बा जिके ब्रदर ना करे खुमन ब्रो नोक्सी है रोजी ना करे ओ ता गोपाल है विजयना दिया कदौरी के है गोपाल नोक्सी है ताउना रोजी ना लव यू इनाव विजय है विक्टो ना करे ओ मिस रोजी नुंसीबी है इबाई लाई दशा नहीं है नो करे खुमन लाई ना गोपाल नोकलो पेना दिया सिस ले जाए यासी चाक थोंगिबा थोंगमगनी है पुंग निपान हेर बखाई तारे चाक थोंगतने ने गोपाल ब्रदर ना खुमन ब्रो नोक्सी है दुगे रोजी ना करेबा विक्टर करी हाइगे है इताउ ना करेबा इबाई नोक्सी है दुगे बीजे करेबा थैंक यू रोजी ए शाउबो फखरे अच्छा दुगे बीजे ना करेबा इबाई तो बीरोबो है इबाई कराय कहीं से विजय से कना तौबीगो अनौब चैनल ने खरा सपोर्ट तौबीगो दुगे की खुमन लाई ना रोजी नोक्सी है दुगे की गोपाल ब्रदर ना आरजे ब्रो चप माने 380 पीए ओ नहान कनानो मा हाई ने चामड़ी गए चामड़ी जंगई गा हाई बने
happy ai dugai hoi hoi lai ai dugai rozina kare ba fakra boy na bize sau bai ibai amuk noksi ai aji isai sakko isai dong isai haite rozina kare hoi noksi ta gu pa lai dugai bize rona kare ba fakre rozi fajobi ai dugai to na kare alje smoky pork oina mukbang toksiko ai oi ai ai dugai ibai na kare lai ai no kare du ngai te mem minit mai lo lo solo si mem em tha rồi net ngai te có mấy cái cây chẳng hạn mà khá là bạn này nó Victor được cái chia cái chứ một ta số lại có được cái chia cái ấy chia gần cái số lại được cái chia mumi hay được cái cái bạn là cái ví dụ như chia mumi được cái dia net ngai te được cái rồi này cái mobile rồi chat rồi ấy cái MB rồi chat rồi ấy cái net ngai te net mấy pun tari tao net cái tổ chấp phụ đấy Umite che umita lai Gopal KMC che umita welcome to Gopal badan kare Kuman bro natte to Kuman lai KMC che umita nai ba to Rosina asai saure ai Vijayana kare ba net nungai tre Manipur ai living lai che then like net ya de ai net taklu re che mi pok oina chare che mi pok oina chare o che umita dai mane ne to Kuman lai na kare gi net film tat khare ai aigi ni tarli do mi tana kare bi ya lap ai len do Gopal badana kare che life welcome do bijana che mumi KMC do khumala ni tawna kare che mumi yun bang to mo ga do khuman nangi oiro RJ gi male o aigi ni do gi tawna kare net se aigi ro aigi ni aigi rozina kare banda khuman film tat labo ai aigi tat kare film ngai bijana kare chera ni nang sibi ai dugi chemo mitana o hauni e khuman ai dugi chemo mitana rozi ai minit ahum ka wale ma ya mi ahum ta lo sala ke comment che makha da le so no so dugi indiana ka chemo mi ai dugi khuman lai na rozi film tat khare dugi rozina no kare ai su film tat le ai hai dia ai dugi rozina chemo mita hau mai dugi khuman rozi pulap tat min si ai dugi rozina ka khoi ta khuman ai dugi Gopal badana rozi ai na no kare tam rusulai aigi net lei ni aigi ni aigi cái không lại là tất lệ đấy trong người ta rozi KMC cái dia sis na kare ba che nga che di ai cái tam ro na kap kare ibohal KMC không lại tam hai cái video na tai bohal trong người ta này cái ngasai video share to gi ko thank you cái anh ngasai comment to ba cầu cái comment to hậu thế này chỉ tay che của ta ning che lên Gopal badan tam pro ai ne cái rozina ta Gopal kai hai gi dia si santa kai so kumpare ro tai bohal du ji ke Gopal badan rozi KMC khamala yare ta Gopal chawai thonge ai mui pung kaya da albino ai cái nó này thì cái giá từ mà này na cái nó giá thì sao tao thì giá này hay được cái gì hết cái bà là cái mobile thì giá từ mà ta Gopal chawai thonge du cái chung ta na hoi yare net ai du cái tam ro na rozi ai gi net nungai tine ai du cái Gopal pradana kare o rozi hauru ai du cái tam ro na kana gi net no yadri se ai du cái Victor na kare ba lai ai na ko re du cái rozi na kare ba gi su nungai te ta ai bo halai du cái tam o cái nó chung mi ta na hello Victor ai du cái rozi na kare ba hawai ga hawai ta Gopal hawi da Gopal ai du cái Gopal badana kare tam bro net cha ragi tauri ai net cha ragi tauri du cái khumal line na cái tao na kare Victor hai du cái Victor na che mumi pung kaya da elvin wai bijua na kare ba che mumi phone chatte che gi do ai o phone chatte che mumi ta gi number do 9 da tha ba hotna ge Victor ai du cái che mumi ta na bijua nang
ꯇꯧꯔꯛ ꯂꯝꯃꯕꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤꯕ ꯑꯩꯒꯤ ꯅꯦꯠ ꯐꯈꯔꯦ ꯍꯥꯏ ꯃꯥꯅꯦ ꯖꯨꯂꯤ ꯂꯥꯟ ꯂꯥꯛꯑꯦ ꯖꯨꯂꯤ ꯁꯥ ꯂꯥꯛꯑꯦ ꯖꯨꯂꯤ ꯋꯦꯜꯀꯝ 22 ꯂꯥꯏꯛ ꯗꯟ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯖꯨꯂꯤ ꯍꯥꯏꯅ ꯑꯩ ꯏꯀꯥꯏꯗꯅ ꯂꯨꯏ ꯊꯥꯕꯁꯦ ꯑꯗꯨꯒ ꯏꯇꯥꯎꯅ ꯖꯨꯂꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯖꯨꯂꯤ ꯌꯥꯏ ꯀꯧꯈ꯭ꯔꯦ ꯇꯝꯇꯕ꯭ꯔꯣꯅ ꯒꯣꯄꯥꯜ ꯅꯦꯠ ꯆꯪꯒꯦ ꯇꯧꯔꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯏ ꯕꯤꯖꯌꯅ ꯀꯔꯤꯕ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯌꯥꯏ ꯑꯗꯨꯒ ꯒꯣꯄꯥꯜꯅ ꯀꯔꯤ ꯖꯨꯂꯤ ꯌꯥꯏ ꯑꯗꯨꯒ ꯖꯨꯂꯤꯅ ꯀꯔꯤꯕ ꯆꯦ ꯃꯣꯃꯤ ꯗ ꯄꯤꯛꯇꯣꯔꯅ ꯑꯣ ꯃꯤꯁ ꯔꯣꯖꯤ ꯑꯩ ꯁꯣꯏ ꯄꯥꯔꯤꯀꯣ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯒꯤ ꯃꯌꯥꯝ ꯑꯣ ꯃꯤꯁ ꯔꯣꯖꯤ ꯑꯗꯨꯒ ꯖꯨꯂꯤꯅ ꯀꯔꯤꯕ ꯗꯥ ꯖꯤ ꯀꯦ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏ ꯖꯨꯂꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯑꯣ ꯇꯝꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤꯕ ꯀꯔꯤ ꯍꯥꯏꯒꯦ ꯕꯤꯛꯇꯣꯔ ꯍꯥꯏ ꯑꯗꯨꯒꯤ ꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯌꯥꯔꯦ ꯅꯦꯠ ꯍꯥꯏꯅ ꯕꯤꯖꯣꯌꯥ ꯌꯥꯒꯅꯤ ꯑꯃꯨꯛ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯅ 30 ꯃꯤꯅꯤꯠ ꯂꯥꯜꯂꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯤꯖꯌ ꯌꯥꯒꯅꯤ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯇꯝꯇꯕ꯭ꯔꯣꯅ ꯑꯖꯕ꯭ꯔꯣ ꯇꯦꯟꯁꯤ ꯐꯥꯔꯕꯣ ꯀꯔꯤ ꯑꯖꯕ꯭ꯔꯣ ꯇꯦꯟꯁꯤ ꯐꯥꯔꯕꯣ ꯍꯥꯏ ꯀꯩꯅꯣ ꯇꯦꯁꯤ ꯐꯥꯔꯕꯣ ꯍꯥꯏ ꯇꯤꯁꯤ ꯍꯥꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯒꯣꯔꯗꯅ ꯑꯣꯀꯦ ꯇꯝꯕ꯭ꯔꯣ ꯅꯣꯛꯄ ꯍꯧꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯖꯨꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒꯤ ꯑꯔꯖꯕ꯭ꯔꯣ ꯑꯔꯦꯁ ꯆꯣꯂꯦꯔ ꯍꯥꯏ ꯑꯃ ꯑꯣ ꯑꯆꯥ ꯑꯆꯥ ꯑꯗꯨꯒꯤ ꯏꯆꯧꯃꯤꯇꯅ ꯗꯤꯌꯥ ꯀꯦꯝꯁꯤ ꯑꯗꯨ ꯖꯨꯂꯤꯅ ꯀꯔꯤ ꯆꯦ ꯗꯤꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯒꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯉꯥꯏꯇꯦꯅꯣꯅꯦ ꯖꯨꯂꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯛꯑꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯆꯦ ꯗꯤꯌꯥ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨ ꯕꯤꯛꯇꯣꯔꯅ ꯀꯔꯤ ꯃꯤꯁ ꯔꯣꯖꯤ ꯅꯪ ꯇ ꯀꯧꯔꯒ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯠꯆꯥ ꯕꯤꯖꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯍꯧꯖꯤꯛ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯍꯧꯖꯤꯛ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯁꯤꯁꯅ ꯀꯔꯤ ꯒꯣꯄꯥꯜ ꯉꯥ ꯒꯣꯄꯥꯜꯗꯤ ꯒꯣꯄꯥꯜ ꯑꯣꯛ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯑꯣꯟ ꯑꯣ ꯕꯤꯛꯇꯣꯔ ꯑꯗꯨꯝ ꯀꯧꯋꯣ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅꯗꯤ ꯆꯦ ꯗꯤꯌꯥ ꯄꯣꯛ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝ ꯃꯈꯥꯗ ꯕꯥꯏ ꯕꯥꯏ ꯍꯥꯏꯅ ꯁꯨꯝ ꯊꯣꯛꯄ ꯌꯥꯔꯅꯤ ꯑꯩ ꯀꯣꯃꯦꯟꯁꯦ ꯂꯣꯏ ꯄꯥꯔꯝꯃꯒꯦꯀꯣ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯗꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯑꯣ ꯕꯤꯛꯇꯣꯔ ꯑꯗꯨꯝ ꯀꯧꯗꯗꯤ ꯑꯗꯨꯒ ꯒꯣꯄꯥꯜ ꯆꯦ ꯗꯤꯌꯥ ꯄꯣꯛ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯀꯔꯤ ꯔꯥꯖꯦ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯥꯝꯃꯤ ꯑꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯀꯔꯤ ꯐꯦꯁꯕꯨꯛꯁꯤꯒꯗꯤ ꯄꯤꯕ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯩ ꯐꯦꯁꯕꯨꯛ ꯀꯔꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯩꯕꯅꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯔꯤ ꯂꯤꯡꯇꯣ ꯂꯩꯕꯗꯨꯒ ꯆꯠꯂꯒ ꯐꯦꯁꯕꯨꯛꯇ ꯀꯔꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯣ ꯑꯗꯨꯒ ꯃꯣꯃꯤꯇꯥ ꯋꯥꯏ ꯏꯆꯦꯅ ꯀꯔꯤ ꯕꯤꯖꯦ ꯅꯝꯕꯔ ꯑꯩꯒꯤ ꯄꯤꯔꯛꯀꯦ ꯇꯧꯔꯛꯑꯣ ꯍꯧꯖꯤꯛ ꯍꯥꯏ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯒꯣꯄꯥꯜ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯅꯤꯇꯥꯁꯨ ꯂꯥꯛꯑꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯏꯆꯦ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯑꯅꯤꯇꯥ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯕꯤꯖꯌꯥ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯕꯤꯖꯌꯥ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯏꯆꯦꯅ ꯏꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯅ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯕ꯭ꯔꯣ ꯅꯣꯛꯁꯤ ꯌꯥꯏ ꯌꯥꯔꯦ ꯌꯥꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯆꯥꯛ ꯊꯣꯡꯉꯤ ꯍꯣꯏ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯤꯁꯦ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯔꯣꯕꯤꯔꯣ ꯕꯥꯏ ꯍꯥꯏꯕꯤꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯋꯥꯕꯅꯤ ꯀꯣꯃꯦꯟ ꯏꯕꯁꯦ ꯋꯥꯔꯤ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯒꯣꯄꯥꯜ ꯅꯣꯛꯁꯤ ꯂꯣꯏꯔꯝꯗꯥꯏ ꯅꯣ ꯂꯣꯏꯁꯤꯜꯂꯒꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯍꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯕꯤꯖꯌꯥꯅ ꯕꯥꯏ ꯕꯥꯏ ꯕꯤꯖꯌꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯉꯥꯛꯇꯪ ꯃꯇꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯃꯇꯝ ꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯆꯥꯔꯦ ꯏꯇꯥ ꯑꯅꯤꯇꯥ ꯍꯥꯏꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯗꯨꯒꯒꯤ ꯀꯌꯥꯝ ꯈꯨꯃꯟ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯦꯜꯕꯤ ꯊꯥꯕ ꯏꯆꯦ ꯄꯨꯡ 9 ꯍꯦꯜꯂꯒ ꯊꯥꯕꯅꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯗ ꯄꯨꯡ 34 ꯃꯤꯅꯤꯠ ꯐꯥꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯌꯥꯝ ꯀꯨꯏ ꯊꯥꯔꯔꯣꯏꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯦ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯑꯣꯀꯦ ꯕꯤꯛꯇꯣꯔ ꯕꯥꯏ ꯕꯥꯏ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯂꯥꯏ ꯇꯧꯅ ꯑꯃꯨꯛꯀ ꯅꯣꯛꯁꯤ ꯒꯣꯄꯥꯜ ꯂꯥꯏ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯇꯝꯕ꯭ꯔꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ARS ꯅꯩꯔꯤꯀꯣ ꯍꯥꯏ ꯑꯣ ꯅꯩꯔꯣ ꯑꯗꯨꯗꯒꯤ ꯉꯥ ꯊꯣꯡꯕꯒ ꯏꯔꯣꯟꯕꯒ ꯏꯆꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯗꯨꯒ ꯑꯥꯔꯖꯦ ꯆꯦꯅꯦꯜ ꯍꯥꯏꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯒꯤ ꯀꯔꯥꯏ ꯑꯩꯒꯤ ꯀꯨꯀꯔꯁꯤꯅ ꯁꯣꯝꯗ ꯃꯈꯣꯟ ꯍꯧꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯃꯣꯏꯒꯤ ꯑꯩꯉꯣꯟꯗ ꯃꯦꯜ ꯊꯥꯔꯛꯄꯗꯨꯒ ꯑꯩꯅ
मोगी लिंक दुगा चलगा अपील तौरो है अपील तौरो है दुगा चलगा अपील तौरुरे तौरगा ngarang nungdang pung mari gi duai deni ngarang tumde pung mari bu tumde wai thai rak na pung mari bu tumde ngarang pung mari duga ina apil tawre apil tawraga ngasai pung ai ki duga pung mapan gi makhai gi baga me nungai tabaga ne duga moi pung kare ai mel thare ya bonda pung ai ki duga thare pung mapan makhai tara gi duga ra keno duga tharaga YouTube na akhona la na tawre ni sumaina nangi channel to karim violence leite guideline karim leite karim kare problem leite akhona soina tawri ni hai ba duga moina ma mail thare akhona soina tawri ni aina duga moina channel don da return tawre ai channel sumaina ni yam wa kare kan tawre da sumaina ni kare warning ju pirak taba ko kare gi warning जो पिरकते स्ट्राइक तो रखते डायरेक्ट कथा ली क्या आफाव सारी नहीं था अदुनी ने मोय जामना करे ai ai ngai apil torom da dei channel sum mange khalle da apil torom go dugai ki channel hingai ni ta dei channel mura mange gopal brother na kare laira me tam chani da kare na je about you ude hoji about the view ude hoji kare no about the view ude hoji ite chom ta na punga ma follow na follow sila punga ma pung ipa ni ha ni pung mapan ta pung kya dale mapan ta dro mga minit ni pa no pha se gi tam bro kmc do khomala net haure ai do gi khomala na kare gopal ai di net ya dre do gi khomala na gopal ai no kare tam bro na gopal bro kmc local yen nei dori saunu ai do ma di o ko na sa ga ni ke no na gopal di khoman bro ai gi net ya de ai kuman lain agar मैं हिंदी गोपाल गियल्दी लोइबो याव गया है दुगे कुमन लाइन ताऊ ना गोपाल लाइन नो करे गोपाल ओके ताम ब्रो है दुगे थोई सना वेलकम थोई सना की करे पाउ तारू रबो आई चैनल से मांगू रहे हैं दुगे गोपाल प्रधान करे बा कुमन ब्रो है दुगे नो करे दुगे की थोई वेलकम कुमन लाइन गोपाल सिंग बनी पेना याव गे दुगे तो उनका ऑन है tambro noklo o duga gi arje pro saunu ei ngasi nei ri ko ai saun de da kare tam bro nei ro ichom ijanita gi do kai no hai no gyan ta ho dore anita ijanita na ai su khalli kamai remove oi ri nu ai na oi du ni chom ita gyan men ta de moi na kare karim hai bi da direct kathali दुगे गोपाल ब्रता ना करे तम्ब्रो नोकलो आई दुगे खुमन निताव ना करे गोपाल नोक्सी आई दुगे आई लाइक तो रे आई ओके चे निता लाइक तो रे आई दुगे गोपाल ब्रता ना तम्ब्रो नोकलो खुमन लाई ताव ना नोकलो पेंजे आई चे पेंजे लाखलो नोकला गा पेंजे ओ नोकला गा पेंजे आई अच्छा तो इतना ताई दार जाए ओ नोके अमुक सुआई दुगे गोपाल ब्रता ना खुमन ब्रो नोक्सी आई दुगे चे निता ना खुमन लाई करी मथेल आज नंगी टोटल व्यू हाई मी ओ आई टोटल व्यू तो करी आई खंगने चे येंग तानी टोटल व्यू क्या ले नो टोटल व्यू उदे आई रो आई अबाउट तो चला टोटल व्यू तो उदे आई रो बा गोपाल ब्रदर ना करे नोक्सी आई नुंगी नो करे गोपाल खुमन ला गोपाल नोक tersu noksi mina upol na te ai dunga gi tam bro na kran bro ai na si sor holy he hai dunga chanita lai ai chanita ai chanu welcome chanita ai chanu welcome aji ai di yam nungai ro dre na rang hoi gyan men ta ho dre channel su mayam ai chung rang phadana kok sa ra ne kare ईश्वर की करे कृपा दी जम जा रहे चैनल से खुमन लाइन करे अनीता नोकपदा उदरे आयो
ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯍꯣꯏ ꯈꯨꯃꯟ ꯕ꯭ꯔꯣ ꯅꯣꯛ ꯂꯩꯔꯦ ꯑꯅꯤꯁꯦ ꯍꯣꯏ ꯑꯥꯔꯖꯦ ꯎꯗꯦ ꯕꯤ ꯑꯕꯥꯎꯠ ꯕꯤꯌꯨ ꯍꯥꯏ ꯑꯣ ꯀꯟ ꯏꯆꯦꯁꯨ ꯀꯔꯤ ꯃꯣꯏ ꯉꯔꯥꯡ ꯆꯦꯅꯦꯜ ꯔꯤꯃꯨꯚ ꯇꯧꯕꯗꯨꯒ ꯃꯥꯡꯈꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯂꯩꯇꯦ ꯅꯣꯛꯀꯤ ꯄꯦꯟꯅ ꯅꯣꯛꯄꯗ ꯄꯩꯁꯥ ꯆꯪꯗꯕꯅꯤ ꯏꯇꯥꯎ ꯅꯣꯛꯁꯜꯂꯣ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯇꯝꯕ꯭ꯔꯣꯁꯦ ꯅꯣꯛꯇꯦ ꯍꯥꯏ ꯇꯝꯕ꯭ꯔꯣ ꯕꯤꯖꯤ ꯑꯣꯏꯔꯤꯗ ꯈꯔ ꯑꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤꯅꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯆꯦ ꯑꯅꯨ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯅꯤꯇꯥꯅ ꯀꯔꯤ ꯑꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯒꯦ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯈꯌꯥ ꯁꯤꯒꯥꯏꯔꯒ ꯅꯣꯛꯀꯦ ꯍꯥꯏ ꯑꯗꯨꯒꯤ ꯗꯥ ꯑꯥꯔꯖꯦ ꯉꯔꯥꯡ ꯃꯩꯕꯨꯟꯒ ꯁꯥꯠꯂꯤꯍꯦ ꯍꯥꯏ ꯑꯣꯡ ꯃꯩꯍꯨꯟꯒ ꯁꯥꯠꯂꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯋꯦꯜꯀꯝ ꯍꯣꯏ ꯗꯥ ꯑꯥꯔꯖꯦꯗꯤ ꯉꯔꯥꯡ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯇꯦꯗ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯀꯔꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯗꯒꯤ ꯈꯨꯃꯟ ꯂꯥꯏ ꯇꯥꯎꯅꯕ ꯑꯦꯜꯕꯤ ꯈꯨꯗꯤꯡ ꯃꯤ ꯈꯪꯗꯦ ꯅꯣꯛꯀꯦ ꯍꯥꯏ ꯈꯨꯃꯟ ꯕ꯭ꯔꯣ ꯅꯣꯛꯁꯤ ꯍꯥꯏ ꯑꯍꯥꯟꯕꯗ ꯀꯔꯤ ꯍꯥꯏ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯃꯨꯛꯕꯥꯡꯒ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯊꯟꯇ ꯐꯝꯃꯒ ꯃꯣꯔꯣꯛ ꯑꯁꯥꯀꯔ ꯑꯃꯦꯠꯄꯤꯒ ꯐꯖꯅ ꯃꯣꯔꯣꯛꯇ ꯅꯩꯔꯒ ꯆꯥꯕꯗꯣ ꯑꯁ ꯑꯩ ꯈꯜꯂꯤ ꯐꯖꯅ ꯃꯣꯔꯣꯛ ꯆꯥꯏꯍꯦ ꯑꯗꯨꯗꯒꯤ ꯈꯪꯉꯤꯅꯤ ꯇꯝꯇꯝ ꯕ꯭ꯔꯣꯁꯦ ꯐꯖꯅ ꯃꯣꯔꯣꯛ ꯆꯥꯏ ꯍꯥꯏꯗꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯊꯣꯏꯕꯤꯁꯅꯥ ꯀꯧꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯅꯨꯅ ꯀꯔꯤꯕ ꯍꯧꯖꯤꯛꯇꯅꯤ ꯂꯧꯕꯤ ꯌꯥꯁꯦ ꯍꯧꯖꯤꯛꯇ ꯅꯦ ꯂꯥꯎꯏ ꯌꯥꯁꯦ ꯑꯣ ꯏꯆꯦ ꯑꯅꯤꯇꯥ ꯀꯔꯤ ꯏꯆꯦ ꯑꯅꯨ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯆꯦꯟꯈ꯭ꯔꯕꯅꯤꯀꯣ ꯉꯁꯥꯏ ꯑꯩꯒꯤ ꯑꯌꯨꯛꯇ ꯃꯣꯏꯅ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯑꯦ ꯆꯦꯅꯦꯜꯁꯦ ꯃꯣꯏꯅ ꯔꯤꯇꯔꯟ ꯇꯧꯕꯤꯔꯦ ꯆꯦꯅꯦꯜ ꯃꯣꯏꯅ ꯁꯣꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯏꯇꯥꯎꯅ ꯀꯔꯤꯕ ꯅꯣꯛꯁꯤ ꯒꯣꯄꯥꯜ ꯀꯥꯟꯅꯗꯦ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯕ ꯗꯥ ꯒꯣꯄꯥꯜ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯗꯥ ꯑꯥꯔꯖꯦ ꯑꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯔꯤ ꯍꯥꯏ ꯁꯣꯏꯕꯨꯝ ꯏꯔꯣꯟꯒꯅꯤ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯨꯏꯔꯦꯗ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯏꯆꯦ ꯑꯣꯏꯅꯝꯒꯤ ꯑꯦꯜꯕꯤ ꯊꯥꯗꯕꯅꯤꯅ ꯀꯨꯏꯔꯦ ꯎꯗꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯏꯆꯦ ꯑꯅꯤꯇꯥꯅ ꯀꯔꯤ ꯈꯨꯃꯟ ꯂꯥꯏ ꯅꯣꯛꯄꯗ ꯀꯥꯡ ꯆꯪꯉꯗꯤ ꯌꯥꯝ ꯅꯣꯛꯀꯅꯨ ꯍꯦꯛ ꯅꯣꯛꯎ ꯀꯔꯥꯏ ꯍꯥꯏꯐꯦꯠ ꯅꯣꯛꯎ ꯍꯥꯏ ꯑꯣ ꯀꯥꯡ ꯆꯪꯒꯅꯤ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯎꯗꯦ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯄꯤꯟ ꯇꯧ ꯑꯩ ꯉꯁꯤ ꯍꯥꯔꯣ ꯍꯥꯏ ꯀꯩꯅꯣ ꯇꯝꯇꯝ ꯕ꯭ꯔꯣ ꯄꯤꯟ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯊꯨ ꯃꯣꯕꯥꯏꯜ ꯑꯁꯤꯗꯤ ꯄꯥꯔꯤꯅꯦ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯀꯣ ꯇꯨ ꯄꯥꯔꯤꯅꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯈꯔꯦ ꯍꯦꯡ ꯆꯥꯈꯔꯦ ꯃꯣꯕꯥꯏꯜꯁꯦ ꯅꯦꯛꯁꯇ ꯇꯧꯕꯤꯒꯦ ꯇꯝꯇꯝ ꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯅꯦ ꯂꯥꯎꯏ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯏꯆꯦ ꯑꯅꯨ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯄꯨꯔꯥ ꯇꯨꯝꯗꯦ ꯄꯨꯡ 4 ꯇꯥꯔꯦ ꯇꯨꯝꯕ ꯊꯦꯡꯉꯦ ꯀꯃꯥꯏꯅ ꯑꯄꯤꯜ ꯇꯧꯗꯣꯏꯅꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯌꯦꯡꯕ ꯈꯣꯠꯄꯗ ꯁꯨꯝ ꯑꯄꯤꯜ ꯇꯧꯔꯒ ꯉꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯂꯥꯏ ꯏꯇꯥꯎꯅ ꯆꯦ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯂꯥꯛꯑꯦ ꯔꯣꯖꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯔꯣꯖꯤ ꯆꯦꯟꯕꯗ ꯐꯪꯉꯦ ꯅꯪ ꯑꯩ ꯂꯩꯌꯦ ꯕꯤꯖꯣꯌꯥ ꯐꯣꯟ ꯇꯧꯔꯛꯏꯌꯦ ꯍꯣꯏ ꯏꯆꯦ ꯃꯣꯅꯤꯀꯥ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯥꯝ ꯄꯨꯡ ꯑꯃ ꯐꯥꯔꯕ ꯑꯩꯒꯤꯁꯦ ꯁꯤꯒ ꯂꯣꯏ ꯀꯩꯅꯣ ꯑꯣꯏꯈꯔꯦ ꯑꯩꯒꯤ ꯂꯣꯏ ꯃꯥꯡꯈꯔꯦ ꯀꯔꯤ ꯍꯥꯏ ꯃꯤꯅꯤꯠꯀ ꯂꯣꯏ ꯃꯥꯡꯈꯔꯦ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯆꯥꯈ꯭ꯔꯦ ꯍꯥꯏ ꯅꯦꯠ ꯀ꯭ꯔꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯂꯩꯌꯦ ꯕꯤꯖꯣꯌꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯅꯥ ꯗꯥ ꯑꯥꯔꯖꯦ ꯑꯩꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯀꯌꯥꯝ ꯈꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯛꯄꯁꯦ ꯁꯥꯊꯤꯅ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯔꯒ ꯁꯨꯃꯥꯏꯅ ꯈꯪꯅꯕꯁꯦ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯞꯇꯥ ꯌꯥꯗꯕꯗꯤ ꯑꯩꯗꯤ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯗ ꯀꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯪꯅꯕꯗꯤ ꯍꯦꯛꯇ ꯐꯪꯅꯒꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯏꯇꯥꯎꯅ ꯑꯅꯤꯇꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦꯗꯣ ꯌꯦꯡꯉꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯕ ꯗꯥ ꯒꯣꯄꯥꯜ ꯀꯨꯏꯔꯦ ꯎꯗꯕ ꯑꯩ ꯑꯦꯜꯕꯤ ꯆꯠꯇ꯭ꯔꯦ ꯉꯁꯤ ꯏꯕꯨꯡꯒꯤꯗ ꯂꯥꯛꯄꯅꯤ ꯍꯔꯥꯎꯕ ꯉꯁꯤꯗꯤ ꯌꯥꯝ ꯀꯔꯤ ꯍꯔꯥꯎꯕ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯒ ꯁꯄꯝ ꯂꯥꯛꯑꯦ
Prince lại Prince kuire nang udaba phone da so wari sanadaba kuire nang zoom dara ji kare thaba hom dara dar je kolam dari welcome gagi tam bro na Anita haire gagi je nu na kare ba chak thongli iron ba o cheno isu iron ba gagi Gopal brother na kare ba che anu kolam dari gagi roti noksi ya bro ai gagi che nu na kare ba mayam khumdare saunu mayam na khumdare saunu oi kari saudi dam mayam su ai chani ta ai chanu ai khumbi ge iche no mayam busy ore mayam khumakte ai na mayam oro ya de ai na kare advice ho kare iche no mayam ko de ai na mayam oro ya de iche anu thabak ta kara busy ore komeni ba kara nu ai tare rozi na kare ba tai bo hal lai da iche mo bitan na ita nu ai Gopal Badana sapam bro from Zoria to bisana darje idi iron ba chare kuire bo wathi ngang da ba yam kuire che oinam do chum chap ga sai on da phone to ya ba arje nangi channel sumai sumai to re mana phone to boga du gi ngatang nei ngai channel he ja re ya ma su khala mun kai nu ngatang sai tai wari sana ram channel mung ja le re me aina ma so nga mo ni che oinam do ichi ani ta so sai phone to ei kana mo phone tanga tenga si yam na phone to re ba wakal nungai dengan ayam phone thangat te nungai khomal lai tauna thoibisna nok taba kuiri ai dugai sapam na grai ma che wai khu khom jore RR present lai mayam hi RR present welcome dugai rojune grai ma hoi ya ye da khuman nok na ba se nok na ma sem saro ai dugai khomal lai na grai sapam ya adre sapam ya adre ai na kap kare ne thoibisna na dai not no plus say hi bro ai dugai Gopal brother na kare ba tam bro ai dugai sapam na kare ba cheton nusibi ai dugai sapam na kare da binot okay du khumalai na ta thobisana pe na nok si KMC ai dugai cheni tana manao ai na ko gone dugai sapam na kare ba cheton real da mai ta bi ai ma mai hai nu ne dugai ta ikai ni ne chen dugai thoibisana kare da binot iron ba dugai cheke Gopal brother thoibisana noksi mayam kare pungam kya phare gi tao gi kare timing pung kya phare jeng ne ngatang hairo ne punga phare ba punga phare lui salagi chemu mita su kare LB hora ni mai su thoibisana na mai bun da binot aina haibudo ningjan bro ai o thoroi thoibisana thoroi jaro hai rak pani chana kani hai bani nong cheton nei re ko ril do ai dugai chemu mita on khumalai na thoibisana iron ba hau bani apa nok pa ya roi chen itana manao ai ga ngak kare to bisana da Gopal yam kanna nok kanu he to bisana dar je chak charabo to bisana chak chadri chak thongi noi charabo maje bro ai on hoi tam bro on loi salasi kare pung ama phar ba khang di chemo mi da pung ama phar ba chemo mi ta pung ama phar ba yong ne aje bro ai on okay kanam nok pa ya roi ai sapam nai oma tam sapam na kare ba cheton nai na kap kare kuma lai na thoibisana hoi ningsen liye ai ningsen ni ai ai mi to na sai ba jam lui da ningsen ni ai acha ujine kare ba da kuma nok le ai Gopal brother sapam noksi dugai thoibisana na da binot hawe nei sapam na kare ba da je nangi pau ta ba da nungai tana call to rei duni ngarang nang mai du matam da tension na wang lai bu ga wa ngang ning de ba no kuma lai na kare ba sapam nice ki wari do nice ki wari ichani da na manao ai ril sem da ba kare sem ga da ba lei maya mai acha iche ani ta chak charabo na ngalida punga pantari chaba hau chak lo ba matam jore ne ko no Gopal brother na kare ba kuman bro nok si ai dugagi sapam na cheke bro noi nok pa ya gani dubu mi thoibi hai be se di nok pa ya roi oima kare gi nok pa ya nok pa da kare ai permission ma thau ta ra ba thoibi sana na da binot thoroi hek kau ba da nang ai gi saptra do khang brai oima
थोबिसना नईरे कोमल लाई तावना करे गोपाल नाइस वारी लेये दुगगी इचेनु ऑनलाइन दाजे डे 25 दा जूम लाकनी बूट हापगी ओ नंग करे थाव हमना चलो नंग करे नान वीडियो थांगाली दो करे जूम दा लेइन नत्र दुगा करे सजीबु की करे वीडियो थांगात बदो स्पोर्ट्स की वीडियो थांगात बदो दुगगी गोपाल ब्रदर करे ओ सपम ब्रो आए दुगगी करे गोपाल ब्रदर सपम से नहीं बनी को वागी नते वाह बेरा नी दुगगी कुमन लाई थोबिसना काउरोइदा दुगगी हाई चे नुआई थोइसना नो करी जांग नो दुगगी गोपाल ब्रदर कुमन ब्रो आए दुगगी थोबिसना वेरी गुड दा बिनोद आए कुमन लाई गोपाल नाइस वारी लेने आए दुगगी रानी चे लाई नेट यारबो आए ओ यारे यारे चे गंगा जारे सपम न करे दाजे परसंतो मचल नुपी परसंतो की मचल नुपी दो डे 28 दा लोहंग दोरे ओ अच्छा नंग चतुइरा कइनो आदा ओ नंग दिख रहे नहीं दुग डेट डेट 26 नत्र करे बूट लाई इनाउ नुपा चेरानी न कौरे खोमन लाई ताउना थोबिसना थैंक यू आई दुगी चेरानी न सपम इनाउ नुपा आई दुगी थोबिसना इचे ओइनाम दो मेसेज थागी बनी ngarang adu ngahak leiraga channel yare aduga che oinam su yam harau bani ya che oinam ngai phone to rei wai sanai che oinam ga ai bai oire ko chak thongge ya hoi che ni ta bai oire sei mayam bai oire si ga no salage mayam bai bai hairo pung ama phara mani ai se ga pung ga kai mu dare to bisana ena no pi duga je ke kuman bro na okay kuman bro ai duga gi itaw na cherani yengi nga kare yanga ngauri ai kaya no aje bro ai on cherani ai na kau gore thobisana na dugai tam tam bro on le thobi nang nokpa yaroi dabino nang ngrang set oidara aidi oibo ai dugai taw na kare ba gopal nice ki wari le li gya nice ki wari li gya dugai cherani na kare lai ai na no kare matam na kana busu ngairamdre matam na ahan oilakle akhoi se dugai cherani na gapal nam ni pa cherani ena sapam na kongre khamala ne thobisna hoi ai dugai rani che bohal nam ni pa dugai gopal brother na khaman bro no hoi ai dugai cherani kedou ni thobisna aya darjina hena ningjan lamni tharoido ibung ani maram mo e very good khangi da khoi ni pau khong nei da dugai tam krai sapam na krai da binot live tharak ke ai dugai chera ni na krai anchina nu pa goli lei lai ina nu pa ai goli ra anchina nu pa goli lei lai ina nu pa goli nai tu om tat kare goli ai bu da dugai gopal chera ni da je bro ai mam cha ge on mayam loi sali bye bye to ro aje bro ai mam cha ge okay ke dugai khuman lai nei taw na sapam nice ki wari kaurabo dugai taw na sapam lake phone 100 leige thar o ai dugai thobisana na kare machine nice group se chai lak toine aina number amada da binod ni nice gopal brother na kare ba o khuman bro ai na no kare no khuman lai na sapam lb tharo lake leiye ijo mita kare bai to ro loisala si nangi su matam jawre lb tha bagi matam rest mayam khara gap pire pire ga lb changma se nungai bani ta di kare amal ora ma changma se kok ka sak si ngau bani dugai khuman lai na kare ba thobisana nice ki wari nungai ba ma leiye nung hai ge dugai thobisana darje iron ba chare hai se kaira surage aibu ibungda khumgi ba do o khangi ai kau tho kore gopal brother na kare chemo mi kmc de thobisana da binot libiranu ya jare noi wa yam lotli kauna de ai nangi wai na te thobisana kare ai khuman lai gi wari na kana kano gi wari ni prince ki wari ni tam tam bro na
ꯂꯩꯌꯦ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯏꯆꯦ ꯔꯣꯃꯤ ꯋꯦꯜꯀꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯄꯝꯅ ꯀꯔꯤ ꯑꯩ ꯑꯃꯨꯛ ꯂꯥꯏꯛ ꯊꯥꯔꯛꯂꯒꯦ ꯀꯣ ꯍꯥꯏ ꯑꯣ ꯊꯥꯔꯣ ꯑꯗꯨꯒꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯔꯣꯃꯤ ꯁꯤꯁ ꯍꯥꯏꯈꯔꯦ ꯑꯗꯨꯒꯒꯤ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯣꯛꯄꯗ ꯉꯥꯎꯖꯕ ꯄꯥꯔꯇꯤꯒꯤ ꯂꯦꯜꯕꯤ ꯂꯣꯏꯕꯧ ꯌꯥꯎꯅꯤ ꯌꯥꯏ ꯑꯩꯃꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯇꯧꯔꯣ ꯑꯩ ꯃꯝ ꯑꯣꯟ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯕꯥꯏ ꯈꯨꯃꯟ ꯅꯥꯏ ꯑꯗꯒꯤ ꯂꯣꯏꯆ ꯔꯣꯃꯤꯅ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯚꯥꯏ ꯑꯣꯏꯔꯤꯁꯤ ꯁꯐꯝꯅ ꯀꯔꯦꯕ ꯆꯤꯔꯣꯃꯤ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥ ꯗꯥ ꯕꯤꯅꯣꯠ ꯑꯦꯜ ꯕꯤ ꯂꯣꯏꯔꯒ ꯕꯥꯏ ꯑꯣꯏꯔꯗꯤ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯔꯣꯃꯤꯅ ꯈꯨꯃꯟ ꯂꯥꯏ ꯑꯩ ꯉꯔꯥꯡ ꯑꯥꯔꯖꯦꯒꯤ ꯋꯥ ꯍꯪꯉꯤ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯌꯥꯏ ꯍꯪꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯝꯕꯅꯤ ꯌꯥꯏ ꯆꯥꯎ ꯑꯗꯨꯒꯤ ꯈꯨꯃꯟ ꯂꯥꯏꯅ ꯀꯔꯤ ꯇꯧꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯂꯝꯐꯧ ꯂꯥꯎ ꯏꯆꯦ ꯔꯣꯃꯤ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯃꯌꯥꯝ ꯑꯩꯒꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯚ ꯊꯥꯖꯔꯒꯦ ꯗꯥ ꯖꯦꯒꯤ ꯂꯣꯏꯔꯒ ꯊꯣꯏꯕꯤꯁꯅꯥ ꯍꯧ ꯗꯥ ꯕꯤꯅꯣꯠ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯀꯧꯔꯤꯗꯣ ꯑꯥꯔꯖꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯦ ꯊꯦꯡ ꯄꯨꯡ 8 ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯥꯐꯝꯅ ꯈꯨꯃꯟ ꯆꯦ ꯋꯥꯏꯈꯨ ꯑꯩ ꯂꯥꯏꯚ ꯊꯥꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯕꯥꯏ ꯍꯥꯏꯕ ꯌꯥꯔꯕꯣ ꯃꯃꯥ ꯄꯄꯥ ꯐꯣꯟ ꯇꯧꯔꯛꯏ ꯄꯄꯥ ꯐꯣꯟ ꯇꯧꯕꯤꯌꯨ ꯚꯥꯏ ꯍꯥꯏꯕ ꯌꯥꯔꯕꯣ ꯈꯨꯃꯟ ꯕ꯭ꯔꯣ ꯑꯣ ꯚꯥꯏ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯚꯥꯏ ꯇꯧꯔꯣ ꯀꯊꯥ ꯂꯩ ꯁꯨꯝ ꯇꯧꯔꯛꯏ ꯅꯥꯏꯁ ꯄꯥꯔꯇꯤ ꯂꯩꯍꯧꯔꯣ ꯅꯣꯏ ꯅꯥꯏꯁ ꯃꯔꯛꯇ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯒ ꯔꯣꯃꯤ ꯀꯣꯟꯁꯝ ꯍꯥꯏꯔꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯗꯨꯒ ꯏꯇꯥꯎꯅ ꯀꯣꯟꯁꯝ ꯎꯍꯧꯗꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯃꯤꯅ ꯆꯦ ꯃꯣꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯩ ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯉꯧꯒ ꯆꯥꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤ ꯔꯣꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯆꯦ ꯋꯥꯏꯈꯨ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥ ꯁꯕꯝꯒꯤ ꯅꯥꯏꯁꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯆꯦ ꯋꯥꯏꯈꯨ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯍꯥꯏ ꯁꯄꯝ ꯊꯥꯗꯣꯏꯅꯤ ꯍꯥꯏ ꯗꯥ ꯕꯤꯅꯣꯠ ꯍꯥꯏꯅ ꯃꯥꯔꯇꯨꯜ ꯄꯥꯏꯈꯔꯦ ꯔꯥꯅꯤ ꯍꯥꯏꯔꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯂꯩꯅꯥ ꯋꯦꯜꯀꯝ ꯂꯩꯅꯥ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯩ ꯃꯥ ꯑꯅꯤꯃ ꯂꯥꯛꯏꯅꯦ ꯑꯅꯤꯃ ꯂꯥꯛꯑꯦꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯂꯩꯅꯥ ꯑꯅꯤꯃꯥꯅ ꯕꯥꯏ ꯕꯥꯏ ꯑꯅꯤꯃꯥ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯔꯥꯅꯤꯅ ꯀꯔꯤ ꯃꯣꯃꯤꯇꯥ ꯍꯥꯏꯔꯦ ꯑꯗꯩ ꯏꯆꯦ ꯔꯥꯅꯤꯅ ꯑꯗꯨꯒ ꯁꯄꯝꯅ ꯀꯔꯤ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯥꯔꯛꯂꯒꯦ ꯀꯣ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯁꯄꯝ ꯑꯦꯜꯕꯤ ꯄꯨꯡ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯄꯝꯅ ꯀꯔꯤ ꯂꯩꯅꯥ ꯏꯆꯜ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯈꯨꯃꯟ ꯕ꯭ꯔꯣ ꯅꯣꯛꯁꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯩꯅꯥ ꯕ꯭ꯔꯣ ꯁꯄꯝ ꯏꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯇꯝꯇꯝ ꯔꯥꯖ ꯕ꯭ꯔꯣ ꯂꯣꯏꯔꯕꯣ ꯍꯣꯏ ꯇꯝꯇꯝ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯒ ꯊꯣꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯁꯄꯝ ꯊꯥꯔꯣ ꯌꯥꯎꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯂꯥꯏ ꯇꯧꯅ ꯒꯣꯄꯥꯜ ꯑꯁꯣꯝꯗ ꯑꯃꯨꯛ ꯅꯣꯛꯁꯤ ꯐꯣꯟ ꯀꯞꯂꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤꯕ ꯇꯝ ꯅꯣꯡ ꯇꯥꯔꯤ ꯍꯥꯏ ꯑꯣ ꯑꯥꯔꯖꯦ ꯏꯔꯣꯟꯕ ꯑꯩꯁꯨ ꯏꯔꯣꯟꯕꯅꯤ ꯏꯆꯦ ꯔꯣꯃꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯔꯣꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯄꯝꯅ ꯀꯔꯤ ꯂꯥꯏꯅꯥ ꯏꯆꯜ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯥꯗꯣꯔꯕꯅꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯟꯁꯝ ꯀꯦꯝꯁꯤ ꯍꯥꯏ ꯏꯔꯣꯟꯕ ꯆꯥꯏ ꯍꯥꯏ ꯏꯆꯦ ꯔꯣꯃꯤ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯂꯩꯅꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯣꯏꯆ ꯃꯣꯃꯤꯇꯥꯅ ꯑꯅꯤꯃꯥ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯑꯅꯤꯃꯥ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯔꯦ ꯑꯅꯤꯃꯥꯅ ꯔꯣꯃꯤꯅ ꯀꯔꯤ ꯈꯨꯃꯟ ꯏꯔꯣꯟꯕ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯥꯅ ꯀꯔꯤ ꯈꯨꯃꯟ ꯑꯅꯤꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯂꯩꯅꯥꯁꯨ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯍꯦꯜꯂꯣ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯂꯩꯅꯥꯅ ꯑꯗꯨꯗꯒꯤ ꯁꯄꯝꯅ ꯀꯔꯤ ꯆꯦ ꯏꯅꯦꯃꯤ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯍꯜꯂꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯊꯣꯏꯕꯤ ꯂꯣꯝꯐꯨꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯗꯣꯏꯔꯣ ꯀꯔꯦ ꯂꯝꯐꯨꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯗꯣꯏꯔꯣ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯅꯤꯃꯥ ꯀꯦꯝꯁꯤ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯇꯧꯅ ꯀꯣꯟꯁꯝ ꯏꯔꯣꯟꯕ ꯍꯧꯕꯅꯤ ꯌꯥꯖꯕ꯭ꯔꯣ ꯑꯩ ꯃꯝ ꯆꯥꯔꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯦ ꯃꯣꯃꯤ ꯅꯨꯛꯂꯛꯄꯤꯌꯨ ꯀꯣ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯦꯝꯁꯤ ꯕꯣꯍꯜ ꯍꯥꯏ ꯀꯩꯅꯣ ꯀꯦꯝꯁꯤ ꯕꯣꯜ ꯑꯗꯨꯒ ꯖꯤꯒꯦ ꯕ꯭ꯔꯗꯔꯅ ꯇꯝꯕ꯭ꯔꯣ ꯇꯞꯅ ꯆꯥꯕꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯌꯥꯏꯐꯕꯤ ꯏꯆꯦꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯀꯦꯝꯁꯤ ꯍꯥꯏ ꯌꯥꯖꯕ꯭ꯔꯣ ꯕꯥꯏ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯌꯥꯏꯐꯕꯤꯅ ꯀꯔꯤ ꯍꯥꯏꯕ 27 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯌꯥꯏꯐꯕꯤ ꯑꯗꯨꯒꯒꯤ ꯖꯤ ꯀꯦ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯐꯕꯤ ꯁꯤꯁꯇꯔ ꯍꯥꯏꯔꯦ ꯑꯗꯨꯒꯒꯤ ꯈꯨꯃꯟ ꯂꯥꯏꯅ ꯁꯄꯝ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯁꯄꯝꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯌꯥꯏꯐꯕꯤ ꯍꯦꯜꯂꯣ ꯂꯥꯛꯂꯣ
ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯨꯡ ꯑꯥꯔꯖꯦ ꯏꯕꯨꯡ ꯕꯤꯅꯣꯗ ꯒꯨꯗ ꯕꯥꯏ 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 ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯚ ꯂꯣꯏꯔꯣ ꯍꯥꯏꯕꯅꯤ ꯈꯨꯃꯟ ꯂꯥꯏꯅ ꯊꯥꯕꯜ ꯆꯣꯡ ꯂꯩꯒꯦ ꯍꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔ ꯂꯣꯏꯁꯜꯂꯒꯦ ꯀꯣꯃꯦꯟꯁꯨ ꯂꯣꯏꯔꯦ ꯏꯁ ꯕꯥꯏ ꯕꯥꯏ ꯇꯞ ꯇꯞꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯗꯅ ꯂꯣꯏꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ वारे कमेंट पाबꯁꯤ वाबꯅꯤꯅꯦ ꯅꯨꯄꯤ ꯒꯣꯄꯥꯜ ꯀꯔꯤ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯑꯗꯒꯤ ꯈꯨꯃꯟ ꯂꯥꯏ ꯇꯥꯎꯅꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯚꯥꯏ ꯊꯔꯣꯏ ꯉꯥꯏꯔꯝꯃꯨ ꯍꯥꯏ ꯑꯁ ꯑꯩꯁꯨ ꯊꯔꯣꯏ ꯆꯥꯒꯦꯗꯣꯏꯅꯦ ꯀꯨꯏꯔꯦ ꯊꯔꯣꯏ ꯆꯥꯗꯕ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯑꯪꯒꯣꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯚꯥꯏ ꯏꯇꯥꯎ ꯕꯥꯏ 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 ꯑꯣꯀꯦ ꯕꯣꯁ ꯏꯕꯨꯡ ꯉꯥꯏꯕꯤꯔꯕꯅꯤ ꯊꯧꯔꯣꯏꯗꯣ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯃꯌꯥꯝ ꯕꯥꯏ ꯑꯗꯨꯒ ꯗꯤꯅꯤꯁꯨ ꯂꯥꯛꯑꯦ ꯗꯤꯅꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯗꯤꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯇꯧꯕꯤꯔꯣ ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯦ ꯑꯩ ꯈ꯭ꯋꯥꯡꯒ ꯅꯥꯔꯦꯕ ꯐꯝꯕꯁꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯦ ꯗꯥꯔꯁꯤꯁꯨ ꯆꯥꯔꯛꯑꯣ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯆꯥꯔꯛꯀꯦ ꯅꯣꯡꯃ ꯆꯥꯔꯛ ꯏꯇꯥꯎ ꯍꯥꯟꯅ ꯆꯥꯈꯤꯁꯤꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯀꯣꯟꯅ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯗꯤꯅꯤ ꯌꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯇꯧꯔꯣꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏ ꯕꯥꯏ ꯇꯧ ꯂꯩꯔꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯇꯧꯔꯣ ꯍꯥꯏꯔꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯕꯥꯏ ꯇꯧꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯠꯊꯠꯂꯒꯦ ꯑꯩ ꯂꯥꯛꯄꯗ ꯂꯣꯏꯔꯦ ꯗꯤꯅꯤ ꯀꯗꯥꯏ ꯊꯦꯡꯉꯦꯕ ꯀꯗꯥꯏ ꯄꯨꯡ 7 ꯍꯦꯜꯂꯦ ꯀꯗꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯑꯦꯜꯕꯤ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯇꯞ ꯊꯥꯗꯣꯏꯅꯤꯅ ꯑꯩꯅ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯀꯗꯥꯏ ꯃꯇꯝꯗꯣ ꯄꯤꯔ ꯊꯥꯕꯅ ꯐꯩ ꯗꯤꯅꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕꯥꯏ ꯇꯧꯔꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯗꯤꯅꯤꯅ ꯑꯩ ꯂꯥꯛꯄꯗ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯊꯪꯗ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯀꯗꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯣꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯕꯥꯏ ꯇꯧꯔꯣ ꯍꯥꯏꯔꯣ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯇꯧꯔꯣ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯅꯣꯛꯂꯦ ꯅꯣꯛꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯗꯤꯅꯤꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯛꯑꯒ ꯕꯥꯏ ꯕꯥꯏ ꯇꯧꯁꯤ ꯑꯩ ꯉꯥ ꯃꯆꯥ ꯊꯣꯡꯉꯤ ꯍꯣꯛꯀꯦ ꯗꯤꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯛꯇꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯇꯧꯕꯅ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦꯕ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯗꯤꯅꯤ ꯀꯦꯝꯁꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯇꯧꯔꯣꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯊꯦꯡꯂꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯀꯔꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯃꯇꯝꯁꯦ ꯀꯔꯥꯏ ꯊꯦꯡꯉꯦꯕ ꯂꯣꯏꯁꯤꯜꯂꯒꯦ ꯀꯔꯥꯏ ꯃꯌꯥꯝꯁꯨ ꯈꯔ ꯋꯥꯔꯝꯃꯅꯦꯕ ꯇꯝꯇꯝꯕ꯭ꯔꯣ ꯕꯥꯏ ꯇꯧꯔꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯊꯦꯡꯉꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯦ ꯑꯗꯨꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯤ ꯊꯦꯡꯉꯦꯕ ꯑꯗꯩ ꯉꯔꯥꯡ ꯇꯨꯝꯗꯕꯅꯦ ꯏꯁꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯔꯦ ꯉꯔꯥꯡ ꯈꯔ ꯄꯥꯏꯁꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯔꯦ ꯍꯣꯏ ꯌꯥꯔꯁꯦ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯝꯇꯝ ꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯥꯁ ꯋꯥ ꯉꯥꯡ ꯂꯩꯕꯁꯦ ꯋꯥꯏꯑꯦꯕ ꯑꯩꯁ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯨꯡ 1 2 ꯊꯥꯔꯤꯁꯦ ꯑꯦꯜꯕꯤꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯣꯔꯒ ꯇꯠꯀꯅꯤꯕ ꯈꯔ ꯄꯥꯏꯁꯟꯕꯅꯤꯅ ꯈꯔ ꯄꯥꯏꯁꯜꯂꯕꯅꯤ ꯉꯔꯥꯡ ꯀꯗꯥꯏ ꯊꯃꯣꯏꯒꯁꯦ ꯀꯗꯥꯏ ꯄꯨꯔꯥ ꯂꯣꯏ ꯕꯤꯠꯀ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯋꯥꯏꯇꯤꯒꯤ ꯕꯤꯠꯀ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯉꯔꯥꯡ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯨꯒ ꯈꯔ ꯄꯥꯏꯁꯜꯂꯕꯅꯤꯅ ꯈꯔ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯕꯁꯨ ꯊꯦꯡꯉꯦ ꯄꯨꯡ 4 ꯇꯥꯔꯦ ꯇꯨꯝꯕꯗ ꯄꯨꯡ 4 ꯇꯥꯔꯦ ꯇꯨꯝꯕꯗ ꯉꯔꯥꯡ ꯕꯦꯔꯥꯅꯤ ꯑꯣꯏꯁꯦ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯗꯤꯅꯤ ꯕꯥꯏ 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 ꯍꯥꯏꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣ ꯗꯤꯅꯤ ꯍꯧꯕ꯭ꯔꯣ ꯃꯌꯥꯝ ꯕꯥꯏ 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 ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯉꯁꯤ ꯀꯗꯥꯏ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯒꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯉꯁꯤ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯅꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯇꯥꯡꯁꯤꯗꯀꯣ ꯃꯊꯪꯗ ꯐꯪꯅꯔꯁꯤ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠꯇꯤ ꯍꯥꯏꯈꯤꯔꯣꯏꯀꯣ ꯃꯌꯥꯝ ꯑꯇꯩ ꯀꯅꯥꯒꯤ ꯑꯦꯜꯕꯤꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ ꯑꯗꯨ ꯃꯇꯝ ꯅꯦꯛꯁ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯊꯥꯕ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯔꯣꯃꯤ ꯍꯥꯏꯔꯦ ꯀꯠꯊꯠꯂꯒꯦꯀꯣ ꯃꯌꯥꯝ कतले मैम बाय बाय हई चे मम्मी बाय 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 इशू खंगिया